कांग्रेस के MLA मरी ngasi BJP दा चंगलखरे तृणमूल कांग्रेस मणिपुर BJP दा मर्ज तौखरे गवर्नमेंट असिदा थाजब थमदुना कांग्रेस MLA खरसु चंगलकदब लैरे हाइना चीफ मिनिस्टर एन बिरेन फोंदोरकली अमदी BJP दा चंगखरब कांग्रेस MLA तरुक की मितम मणिपुर प्रदेश यूथ कांग्रेस न मई थाखरे खुरुमजरी ISTB की पाव मियंग ताबिरिब सिंह तराम नोक्सरी हौजिक मरुब पाव सिंह संदोन पिजरी चीफ मिनिस्टर एन बिरेन लुसिंगबा BJP की चुंगसिनब सरकार असिदा कांग्रेस के MLA मरी यावरखरे तृणमूल कांग्रेस मणिपुर BJP दा मर्ज तौरखरे ngasi BJP दा यावरखरब कांग्रेस के MLA मरी अदुदी कक्सिंग केंद्र के MLA वाई सुरचंद्र साइतु केंद्र के MLA ngमथंग हाउकी वांगोई केंद्र के MLA ओलखोई अमदी कुंबी केंद्र के MLA S बीरनी मकोइना पार्टी असिदा यावरपदा चीफ मिनिस्टर एन बिरेन हराव तयाम ओखरे ngasi BJP के ऑफिस पांगथोप थोरमदुदा असम के फाइनेंस मिनिस्टर हेमंत बिस्वा शर्मा BJP मणिपुर प्रदेश के प्रेसिडेंट भवानंदन लुसिंगबा मियोय क्यासु ngasi के थोरमदुदा सरुक याकी चीफ मिनिस्टर एन बिरेन लुसिंगबा सरकार असि हेना मपांगल कंखन हनबा पार्टी असिना पाखलक पथौसल की मनुंग चन्ना कांग्रेस के MLA मरी असि पार्टी असिदा चंगलखिबनी हारी अमरोमदा सरकार अमुहना सेंगमनी हाइना चाउना थाजब थमदुना लेरखिबा कांग्रेस पार्टी दगी MLA मरी BJP दा चंगलखिबा अमदी हाना कांग्रेस के MLA TS श्याम कुमार अमदी जिनसो हाउ BJP दा जॉइन तौखिबा असिना हौजिक BJP की MLA मसिंग कुनगा तरेत सुरे मसिगी मथक्ता मणिपुर प्रदेश तृणमूल कांग्रेस की MLA टी रविंद्रना पार्टी असिदा मर्ज तौरखिबना मणिपुर लेजिस्लेटिव असेंबली दा BJP की MLA मसिंग कुनगा निपान ओइरगनी सरकार बु सवट अपुनबा MLA मसिंगना कुंथ्रागा निपान सुरे नौना यारोलब सिंगबु तरामना ओकलदुना चीफ मिनिस्टर एन बिरेना BJP ना लुसिंगबा सरकार सिगी अमत ओइबा वासक असि मियामगी थाजब महंदबनी हंदक थोकिबा एक्सीडेंट की थौदोकसिंग यंगसिनबदा थौरिबा ड्राइवर सिंग अदु असाबा लाइसेंस ओरमखिबा अदुना ममांगदा लेरंबा लेंगाक सासोनगी अचौबा असोबनी हाइबा खंगबा ngamle असुगुम अमोटपा सिंग सेंदोकनबा होनबदा मियामदा खुदोंग चादबा खरा मायोक नरकपा याई हाइबा लोइनना सरकार सिना पांगथोके खलिबा थबक थोरम सिंगी मतंगदसु वफम क्यामाना फोंदोखि अपुनबगी मिसलoi pa हिंगिनबदा नुंगाइना अमत ओइलेगेनि सिंगटम हिंदू मुस्लिम क्रिश्चियन है खाइगना कोइ अमत ओइने लेमिने कोइ वाखलो से लोइना लीडरशिप दुले मतलब फीलिंग सुनी साइ फोंदोखि मस्ती ही लाइसे पावर गिनाते but then people on the level but makoy do jina de people on the makoy kali gumba bagi bakal na people but sai leader spirit prime minister modi ji ki हमने sound vision लाइट बड़े हुए आ रहे हैं बा निपुण प्रतिपक्ष माना करते हैं बा अब एक वाकल होंगे आज ऑर्गेनाइजेशन भी ngasi taram opigi thorommaduda saru yakiba samgi finance minister Hemant Biswa Sharma prime minister Narendra Modi gi congress leitaba India ama puraknanaba manglan gi makhada hotnabadagi ngasidi awang nongpo ke state marida BJP gi sarkar lehen mangamle Tripura amasung Meghalaya da su BJP gi sarkar lehen nabam yeng thamlagani Manipur da BJP na lusingba sarkar lakpatigi oirakliba ahongba sing thaningai ni state asida corruption leitaba government ama sungsoi soidana pigini haki our leadership, even people, we have seen that when Mr. Biren Singh has visited Urkul, visited Kangopi, how people has welcomed him. This is very, very significant because BJP has also promised that without compromising the integrity and territorial boundary of Manipur, we will bring every community together. So Biren Singh is now today working without compromising the territorial integrity of Manipur. He is bringing all the community in Manipur together, and this will help stabilization of Manipur, and this will make Manipur as one of the most developed states of the country. अमरोमदा BJP दा नौना मर्ज तौदुना यावरलब मणिपुर प्रदेश तृणमूल कांग्रेस की प्रेसिडेंट ओइरिबा MLA टी रविंद्रना फोंदोखिबदा BJP की अनोबर लेंगाक असिबुलु सिंगलिबा मिनिस्टर एन बिरेना सिंगतम अनिगी मरक्ता लेरम खेनब सिंग अमतो ओइना पुनसिंदुना अखोय मसेलगी मरक्ता नुंसिनबा साखोटप लमदम अमा ओहनन महोनरिबा सिंग अमदी लमदम असिदगी सजा थुमजा मुथनबा एंटी करप्शन सेलना चिंगमा हांगदोक्तुना मियांगनि यायफनबा पाकलिबा थबक थरोम सिंग असि येंगलगा BJP दा योरकपनि हाबो वफम सिंग फोंदोखि corruption दा हंदरबदा
agriculture sembana jinga jingi kamun se chaptana discuss chaptana vacation lotana house of corporate la tong ko yam si ko sa thamo sta sai su ji da yawa ga kan to sa ne khan la ka da ya se si janjal kare ai sa yi ba on bene ki su khan la janjal na de party 먼저 뭔가 아무 쪽과 되게 컨설팅이 야 다들 잡아 하이로 파티시페이트 하는 애가 이 동기 리하빌리테이션 이 동기 버티를 해야 돼서 하고 뭐 그냥 야 이제 다들 우리가 이제 정절 거니 Amaromdas Ministerga Omisinga Unabamada Mahana Makatana Pongo Kibada BJP Ano Balenga Asimia Namapung Pana support Torpa Amadi Ching Tam whatever Nushinaba Mari Sing Asi Yanglaga Makatana BJP the Soidana MLA Kaya Zanakani having it Hazabale Haki. Masi Huzik Ladiba situation public support Singamadi Tamna Ladiba Mayam Yapamba Ningba government Sakut Pireba Sigi Yangagadi Adama Isangbi Rakada Male. Kanogi Wanatanaba, condition Wanatanaba. Governments, you remember both canning Makanina. Prazana Yabadu the support learning by Masata, Natangbi Mali. Amaromda Congress ki MLA Taruk BJP the Sanki Babu Yaning the Pongo Turangasi Congress Bavanda MLA Taruk Adugi Mitam Sadana Mai Thakre. Mitam Singadun Midaram Pung Taruklom Taba the Congress Bavan Mamang the Kinduna Mai Thana and Honaki. Serakaduda City and the Impal West District Police Ki Masingam Loba Personal Sing Thoms Latuna. Mitam Singadu Mai Thadring at the Lokaki. Police Nalokat Naba Honavada Manipur Pradesh Youth Congress Kambuga Mugnava Toki. Police Nangamduna Namduna Mitam Singadu Munduna Saki. Andukshibo in Numidangi Pung Taruk Makarom Tabada Muhana Mitam Saduna Maitaki, Pendraba Youth Congress Ki Kambu Oduna Kolauke Lauki, Todo Sigamari Lena MP Susi Youth Congress Ki President Amir Hushana permission the Wapom Kaya Punduraki. Congress Ki MLA Singh have the Moitaruna, BJP joint of the condemned away, Masiko Hutchin, like going that away, have they going to see Moi Yaning the Pundukuna. Manipur Pradesh Congress Committee can be seen now as a Mokoi, visiting as we carry. How could Pelgitang Kungamagada, All India Radio Impalgi, Pungtare, Makagi, Paun in Nevada, Nahal Todang Editorna, Manipurda, Mate Masasing, Advocate General, Wakibasing Double Standard, Weba, Makoida, Shinabakasing, Amata Mapung Panalushin, Mangamdaba, Madinakal, Amada, Sales Sai, Hana Pundoki, Wapamadu. Lawyer community was Shinabani Amadi defend Tobani Hana, High Court Bar Association of Manipur, Vice President Jumnam Nimol Chan Nangarang, permission the Pongdokre. Association of the Pangto permission Unabatu the Mahana Makatan Hakibada, Manipur Sakana, Advocate General and Obama Hap Lagani, Habi Wapom Ashida, Association Makati non Manipuri, Nataba Iram the Masigi Mahap Nanatana Lakibani, Jarak Asida, Radio Amadi discussion Awada Asigum Wapom Pondokibashina, Association Yitali Wadabi Asi Lanas, Akinaba Masamo Hele. Mana Makatan Hakibada, Tang Taraga Mapanyas TV Network discussion award senior journalist Amana. Manipur the Advocate General Wakibasing, Aran Bataure Haina, source Amatigi Pangba Pauni, Haina Pongo Kibadu, source Adu Panbiram Lavadi Hena Nungai Gadavani Haki, Amaromda, Todangi Diterna Haribu Wapum Sing a Sigi Praman Tigavani. Association Makati Hiramasigi Matang, the Mu Nipana Saba Committee of Sam Dunanumitrani, Manung the report Pirak Nabakanare, the Portugi Matungina Makogi Matakari Tobayabagi Habitu Lepani Hari. Praman Legati Putokiro, Aquidishu Kangan, Praman Latana, a hector summa Hivataragadi Masigi, serious legal consequences, Mayam Lakani, Al Masigi Matanga, Tijandavi the Makta, Aquina, Me Nipana Savakoi Committee Seme, Akoi Kari action, Lokoka the Gay Having Matanga Yam Tunakoi Kanarani, Al Committee, Sina Hirapuri Matungina, Aquina Masigi Subjava, appropriate action Lokanavakoi, how you ready the lady. Lamsang Kendra MLS Ueva Manipur State Planning Board ki Deputy Chairman S. Raziana Ngasi Lamsang Kendra Manung Daliba, Tangjing Siruda Liba, Haibilok Water Supply Scheme Gipibam Youngsin Bagalun and Water Supply Scheme Masita Animuk Lamsang Kendra Amadi Sakmai Kendra Manung Daliba, Kultara Muktak Nabising Pibangam Denalek Padu, Nasilam Damadungi Tuan Tuan Bakla, Mera Piping Amadi, PSED Engineers in Yauna. Water supply scheme Masiga Koi Badalam to Sandopaga Loina, water reservoir Sandopaga Loina, water supply scheme Masida Ishing Pirakataba, Haibi Loki,
akaya to sing semdun nga sidagi water supply scheme masi ising thada bahawkre Manipur State Planning Board ki Deputy Chairman Oriba Rajena Phungdorpada Lamsang Kendra amadi Sakmai Kendra ge khuluk khada matam kaya gi mamang gi thakna bi sing piba ngamdan lerakpadu handak BJP na lusing ba chungsina ba sakar sina Lamsang Kendra ge manung daliba water supply scheme kaya samdun sajinduna miyam da thakna bi sing piba hawkre ngasi samdun sajaliba water supply scheme sing asi ngasi numit nini humni gi manung da thakna bi sing miyam da piba ngamlagani masida sunatna toan ba khul sing da anoba pipe sing ting ba hawrgani handak saya segi manung dalam sang kendra gi yumthong khuding makta thakna ba ising pigini haina mana phongdoki ana ising haibasidi akoi yam fajana akoi punamak fajana season naraga ising sidi akoi yam reserve tongna akoi fajana season na baje masi akoi tungi generation gi damakta tungi damakta akoi khallaga ising di yam fajana season na ba yam darkar hoy Salai Holdings Private Limited ka China gi Anyang General International Co Limited ka tongan ba hiram kaya da thabak tawminna ba Memorandum of Understanding yauna China ga pho mari thamna ba Salai gi Chairman and Managing Director and Samarjit Sinad Lady Opamasi Salai gi Vice Chairman Robert Jendronang Sitira Lukram Director Leba Salai gi Office ta pangthopa permission ga unba ma da phongdora kibani Salai gi Offices Company oina Hong Kong da company amasu hangdokle masina tongan hiram kaya da Anyang General International Co Limited ka punna thabak tawminnagani Salai gi khongjang asna Manipur da awon makaya uba phanglagani haiki Omnicourt Record Portugal na present tauba minute taruk sangba Meitelon amadi Portuguese loan ani punna nura pakhang ko music video album amangarang sangai hold release tawkre Manipur da han moina putokpa video album release tawgi thormatu da pena musician Padmasri KS Mangi amadi Babina Group ki chairman Dr. TSW na thormo pusing oki album masigi concept amadi director na Romi Meitaini music director na Portugal gi music band ama wadiba kla gi Helda Goncalves amadi mayang bom mangang sanani isay sasali basingna mangka amadi club band gi Manuela Esbidoni producer na David Valentini music video album asigi matang da director Romi Meiten hakibada album asi Manipur gi poni di yumpham orega puthokpani adubu album asi puthokna bhona bada yamna challenging oiki maram di manada balon ani pullaga ani asi chungshinna ba puthokna bhona bada awaba kaya oiki amarom dai khoina sagol kangje asilam da masdigi hawkibani haiduna sauthok saba aduga masida yamna maru oiba Manipuri gi poni na leiriba phium asidi yamna nungnangya oiba maram asina nura pakhang ani gi nungsi warida poni gi wari ema hapsinduna sayang asi tawbani haki wari ma topsalagadi manada ahumni reaction si masi suchuk soidana nuaigane sei thamoida phaujeki tungda music video album asi miyam da utki Joint Director Veterinary Impal Isna World Veterinary Day Thorongo Mari Lena Nangasi Impal Is gi Kongba Khetri Lekai Use Kon Khuno Takok amasung Thamal Kong Saba Lekai yauna mafam kaya da anti-rabies vaccination huishing da kaptokre Joint Director Veterinary Impal East S Thoibana Hakibada Hayang Pangtokadoriba World Veterinary Day gi Thorom Khaktanatana Makatana huishing da anti-rabies kaptokna bagi Khongthang Makatana sathakigani masida miyamna saru yabiu haki Armed Forces Special Power Act lising wasama panyakini palaw thokadabani haina ngasi Manipur Press kapta pangthokpa pawgi mifam amada tongan balup taraga ni thoina mari leneba singi pungning chingsinkhre United NGO Mission Manipur gi District Convener L Pishakna ekasina maram oraga miyamna mayuk nariba awaba si yenglaga state amadi center government na khudakta lawthok nana basingadabani international amadi national gi thakta miyamna lawriba kholawasi khantabagi matam oire haki Paugi me pamaduda NEDF Silongi consultant Dr. P.M. Basaza Noi Social Action Development Organization ge Secretary Mandir Susab Yaki. Nabin humni sathakata state level honey festival ngastigi GM Hall Complex ta Manipur Beekeepers Federation Sindun Hokre. Otubiki Thorumda Parliamentary Secretary K. Lesio Hana Minister Werama Dr. M. Nara Central Agricultural University ge Associate Professor Dr. M. Smazid Manipur Beekeepers Federation ge President S. Nilkomol Susab Yaki. Dr. M. Narana Sakutpa Kunai Amada Haksang Pana Punsinung Sang na Hingbada Koi Haibasi Tangai Padaba Sangdaba Yadaba Chinjak Ama Ore Koi Sizna Bana Lena Kayatiki Naktopa Ngambagi Hidaki Oiba Magun Masida Yawi Masida Natana Sen Tonganabagi Lambi Amasu Oi Manipurda Umang Yokatuna Koi Hena Loiduna Samilon Pagan Hana Bahona Gadabani Haki Parliamentary Secretary K. Lesiona
Kohi habisi say listen kayadagi mi obana season na duna lakabani ngasi miyam na hena pakshan na kangnarakpani asuguma festival asi hena pangtok sawto na pangtok na ba hona ba tangay pati haki ako'y cha thakpagi asida ako'y inorganic compound yang changakpa asida asigi ako'y lanai yang thoe asisi ayurvedic hana allopathy na sutaw ya ayurvedic hana ako'y hujik medicinal applications lainsi ayurvedic sa ayamba kohi yaw maramde kohi si yang saya ingredients almost complete wholesome item many has adu remind them Nipko haina khanaba National Identity Protection Committee ki mingasi National Identity Protection Council haina onthok pada yana kre ngasi pangtuki basai ki General Assembly na mingasi onthok na yana kibani loina na council sigi nongna thau puna na oinam premjit pu president P Sambar bu Secretary General oina puna executive pun ngama thoi amasung advisory council ki mioi ahum khan kre hari pau gi marak thana break amata lominas Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Open heart surgery now in Manipur, providing free open heart surgery for children, led by Dr. L. Syam Kishore, Chairman and Chief Cardiologist, Sky Hospital. Operation on 29th and 30th April. OPD on 29th April by Dr. Ajoy Kaul, was performed over 15,000 heart operations. For details, please contact reception of Sky Hospital. Lengshin Birao, Sarma Opticals BT Road Infalna. Special offer pijabaga loinana hodok chale lens khaktumak laigadaba scheme scheme masi pambi basingna isagi mit kachana pa fiber lens ama lebigadabani aduga adom gi apamba frame ama free de pijagani khudong chabasi logbiu ngasimak lengsin birau Sarma Opticals opposite Johnson School BT Road Infal. Combined tutorials for CBSE admission open. Class 11 and 12 Science CBSE 6 months regular foundation course class starting from 3rd May 2017. Class 9 and 10 CBSE 6 months regular foundation course class starting from 3rd May 2017. And 2 months vacation course for Navodaya Sainik and Outsiders class 9, 10, 11 and 12 class starting from 3rd May 2017. For details, please contact Combined Tutorials Office, Sagolban Moirangler, Machin, Bus Parking, Infal. Back in Matuna Taram Oksari, Makataba Pau Pizari. Sanathoi Silk Embroidery Handloom and Handicraft Society Limited in Sinduna. Ambedkar Hasil Bikas Yoznagi Makada Self Help Group Semagi Awareness Game Ama. Kongbala Sumlekai Community Hall. Thamal Kongram Panchayat ke Pradhan ke Olendro, Hana ke Pradhan CS Yaima, ICM ke Faculty Member Dr. S. Hirozit, Helum ke Assistant Director Orama W. BNZ Chushawiyaki. Rural Development and Panchayati Rajna Sinduna. SEZY Phase 2 implement tongna bagi workshop kaluna na orientation program ama akampata labor nelita pangtokre toramaduda MP Dr. Timanya Rural Development ki Deputy Secretary Valentina Arambam nelit ki Executive Director TS Prameswar Susaryaki MP Dr. Mainana kungang sakol abadi leba ama sakot papurakani culture gi lamdadi ekoi chakol haibiyai model village samgat pada social mobilization sakot anam hona gadabani haiki Ukhongsang mayay Kangjabungda Manipur Police na kay Santos po nung may nakapton hat kibatong Working Committee of Apun Balup na yaning daw pangdorokli lupas sige coordinator Marina Thopa Cherwal amana Indian Security Forcing na sa thariba miyot minay mihat mipun singi matakta police na su sasinaba kutok na bagi mingda mihat mipun kaya sa tabagi wapam miyam na hena khangra bo wapam ni Julai kun ngumdoy kuraman ketil gi mihat asisu asobe issue ama oiduna lairibani Santos mihat asigi matang the same kiba ZSC madi miyam na sangsila pakonggang singda apun balup na sar yagni hari Health Minister Elzen Kumar gangasi Tenopal Public Health Center gi phim yang sinkre khongchat aduda Health Department gi makok thong officer sing loina ki Center asigi awara passing yang shilagni hana minister na phongdoki tungda kudeng thabida legedaba phamung yangkhai leiba Ayush Hospital gi mapam sing yang sinki Lupa crore tara changna sagadaba hospital asi athum batamda saba hawrgani haki doctor singi lainaba quarter adu dakar lai
ꯀꯩꯅꯣ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯃꯆꯥ ꯃꯁꯨ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯈꯣꯡ ꯂꯝꯕꯤꯒꯤ ꯑꯗꯨꯒꯤ ꯑꯗꯨꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯁꯦ ꯑꯗꯨ ꯁꯤ ꯌꯥꯎꯔꯝꯗꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯐꯦꯖ ꯍꯥꯏꯔꯤꯁꯤꯁꯨ ꯑꯣꯜꯃꯣꯁט ꯑꯗꯨꯝ ꯁꯥꯏꯃꯜꯇꯦꯅꯤꯌꯁꯂꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯅꯅꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯁꯦꯝꯅ ꯍꯣꯠꯅꯔꯤ Health Minister na More ki hospital su yengsin ki More da leiba All Community Development Organization Ekodom nupi khunai saukat lamjing lup More Minority Women Development Society na mahakpu Ekodom ki office ta taram oki Nakalamurom the Education Minister T.S. Radhesam ngasi More Government Higher Secondary School amasung Eastern Science School gi philum yengsin kre school asigi principal na awara passing minister da thambaga loina school gi changpham gi thong asi phibam phatabana mairu sing sathok sasinda khudong sadba kamarum mayuk nei haiki minister na thuma matam da thorang tawragani haina thajaba piram ki oja singna mairu singbu masamak ni khanduna takpi tambina ba appeal tawki Eastern Science School gi leramba infrastructure amadi classroom ubada minister na apen ba phongdo ki makata na More College gi phibam sing su yangshan ki Ima kondong larembi gi mithung sangama Education Minister T.S. Radhesam ngasi hangdokre thoromadu da ADC Sandel gi chairman Lun Khosi Zau Parliamentary Secretary L. Ramesor ke Robindro amadi Dingo su saruyaki Minister Radhesam na hojik leriba mithung sang asi khare hena chauna sana na Chief Minister da hainaraga mayam na su pangba yaba mating pangna duna sana na bhona gani haki asomane se dharma aise sabane ngatan sati panari any church oigera mosque oigera mandir oigera sang yuda se koi sati puno wakho noina ba awara ba mo kopi na du leina na seri se dharma gi leite anybody is going to mukhe mo leina la ta ya jagah na labi mail ro ta se leina masri community hall se si kani sanda keno akoi pillar se ka sa ko ga ran te me wa kitne ha na ine sei tra de ta mai man le ho bodu kai mo ho de Students Union of Kalipak Suki Nauna Thopuna Miyoi Taraga Matoi Khankre Nongthomam Gobin Maitebu President L. Singhanwa Maitebu General Secretary Oina Khankre Hari Ngasi More College gi fencing samjin dan balebak toba matamda malem gi ani subalanjau gi oigini chingnaba bom taraga nipan nongmai maru satruk lom phangle More police na polom sing adu lokhalaga police station da thamkhre Sinano Institute of Sciences Mingthon Higher Secondary School ama masi block ki manung chana leba maring file khul da hangdokre toromadu da Maringnaga Baptist Association ki Executive Secretary K Moses Council of Higher Secondary School ki Joint Secretary Babudon Sapamsa ZEO Chandel L Priya Kumar Susar Yaki Singilamda Science Mahinu Sing puthokna ba padam da institute asal lingbani loinana council gi recognition su phangle hari Pollution Control Board amadi Manipur Khadi and Village Industries Board ki chairman L. Radhakishorna Nawiya Pakhalapa Kendra gi manung da leriba hiang thang maning lekai da hana leram laba Khadi gi oiba training center ama amuhana sagana yengsin kre Ngasi ki khongchat adu da Nawiya Pakhalapa Kendra gi MLA S. Subhash Chandra Khadi Board ki General Secretary O. Ram Kumar Susaruyaki O. Ram Kumar na hana hangduna leram laba center asigi mafam da amuhana chairman na Samjungini sabigini haibisi apil mapoi masina tabak pangdriban hasingbu tabak piduna semilongi pibam paganan bada mateng oyani haki Chairman Elorda Kishona Manipur gi naha kaya na mapalam da mahi masing tamduna training kaya chatluruba matungda tabak pangdan lerakpa amadi khutcha haibisingbu mafam asida tabak suhanduna senthok leina hingmangamna ba training center asi government ka tanaduna sagalagani haki matamda honorable chief minister tanajare haraga department gi khoi gi authority singa tanajara kan da khoi hana gumna ekoi building sagatana ekoi gi trade khuding maki maximum trade khuding maki training center oidana nasida naha singi thabu pinana gi program soidan horani hadana mayam BJP Manipur Pradesh ki hana gi Vice President Thoksom Jadumani na mari lenaba department ki miu singa masung khangabok mandal gi thomi singa loina khangabok kendra gi manung sanba khangabok sangai yumpham samram na singba khungang gi ithelo khong amadi lambi thongi phibam yangsin khre TS Jadumani na anoba government asna kendra sida hen bum yang sangbira pagidamakta apian ba phongdok laduna awara passing atuba matam da mention birakani habigi thajaba thamki mari lenaba party ki honorable CM da amadi mari lenaba concerned honorable Works Minister Honorable IC Minister, Honorable PhD Minister, koi report about submit or atu matam da so thor ba kham praja gi kham kendra gi so thor vidyam ji method pida ba haija ba haina koi ngasi gi program ji chapcha bi koi MSF na ekoi larik ningthina tamsi haiba academic campaign gi manung sanna school khara yang silubada science laboratory gi infrastructure amadi khusuklai sin ningthina leram da ba thengnare hari
Kesamtong top director iba lup asik office ta pangto pa pawgi mi pham amada general secretary W Wangliam bana ngasi Alit Higher Secondary School Kawa Sika Higher Secondary School Kanchipur Dineshwar Higher Secondary School Kanchipur amasung Aisor Higher Secondary School gi Science Lab yang silubada khusu khulai sing ningthin leramde lab sing da atop class oina sizinarami mari lenaba department amasung council na hiramasigi matang da mi yang sangbiu haiki MSN na hangling libdi matau karamaina exam tawribano liap leitabida kamain tawribno haibse hangjaningi aduga karam haina mark piribno table da uraganda mark piribra haibse MSN na hangjaningi MSN na ngasi lagi hona satharkiba survey si makata na sathabasu satha sathakiba survey asigi si myamna mating pangbiu amadi satra singna mating pangbiu hajaningi maru oina MSF na survey asi tawlibai maramdi theory khaktana yaktaba practical matik chana haina ba matok tarakpadagi ngasi survey asi chachabani Education SK Makada Manipur Hindi Parisat na Loba Ratna 1 2 Parabot Amadi Bisrat King Stigi Horiba Examination gi Thobal District ki Oina Khangabok High School gi Center da MSU Thobal District Committee ni yang Slubada Mong Maril Tadaba Kanglon Wang Mada Exam Satharamba Thengnari Hari Committee Asigi General Secretary Sur Chandrana Nongthombamna Thongasi MSU na Hakshina Lawi Bezamada Bench amada mahiroi mari phamalaga paktaknana nataba pamri siznaba admit card registration number yaudaba mahiro kya exam tharamba thengnei matung tarakpada mong maril tana exam pangthokpiu hari examination din sa so bidiba wa headmaster thokchomnya school marksu kogi MSU da nimit mangani buki marungda thokriba examination kogi mong marin da examination sigi matangda sentopirangna kogi MSU gi site gi appeal dojeri kogi tung daharo ye bamiro amal tungi education system achibu fandi amadi masida koi lebang miyam amadi mahiroi singna koi yam tawam kogi da daita ama lei habisi mayang mafam da thamjeri Manipur Fire Service ke tongan mafam singi beba tawkraba singi Paul atuba matam da haidok pinanaba all Manipur Fire Service appeared candidate and the Gaziana Phongurli Association asigi member is Sawana isu asiga mari lenena Minister amasung Director Miyang Sangbiu government ki market gi sapsaba thabak lokhalakani habigi wafam thamlakrabadi khongjang changsilakani hanagi beba loi khrabasing haidoktana anoba loba yaroi hairi Ministry of Panchayati Raj na Sindhuna Thasigi Tangkun Gamari da Uttar Pradesh ki Lucknow da Pangthokiba National Panchayati Raj gi Thoramda Manipur gi tongan Panchayati Raj institutions singna punne award mari loraklai Award Palalaba Singh Tudi Bisnupur Jila Parishad ke Adhyaksha TS Ithoibi Devi Tindungai Gram Panchayat ke Pradhan Oinam Joy Chandra Kausing District ki Manung Chanba Pangal Tabi Gram Panchayat ke Pradhan Ahong Sangwam Dhiren Hairok Part 2 Gram Panchayat ki Pradhan Thokchom Dhamendrani Imphal Airport Makhoibu Miyamna Taram Oki April ki tang taraga marida mahiroi nupi masa anibu gang rap tokhiba mioi taret numit taraga mangani police custody diri ma lok thakre makoi taret ki manung da mioi amang se serap court puthorok pada court complex da mioi kyana irang horakre police na miya madu control tokhi Thawangasi Akhil Bharatiya Vidyarthi Parishad National North East Cell Delhi Unit na kandiam toba phongdorokli rep tokba mioi di juvenile oiba oidaba rapist amada pibham thokpa cherak adu chapchana pigidabani hai amukana break amatanga lominas Changi labor soratpadagi producing attaba akcham choktarba tunga chaba yaraktaba khong hama nungayaktaba singidamat amatta naiba upaidi jolib syrup amasu jolib capsule wo changini sinabiyo Moredam to pubiyo diade. Romdugini naina talisi. Mot moladana. Ilora Hotel. Moreda lagedudi 3-star category. Reasonable oiba mamalda. Hongna. Wonderful bedrooms, world-class washrooms, international standard restaurant, attractive location. Mai ising awat pam talaitaba. Hello, Elora Hotel Moreni. Takpiyo.
delicious cookies from Likla Bakery. Oza Pain Relief Ointment Kwang Naba, Ok Sikpa, Tang Sikpa, Puna Singbada, Sinaba Yarba, Lipsap Krupna Putok Saba, Oza. Break matung da mukana taram noksari, makata pa pau pizari. Loktak Development Authority, Manipur Development Society, Anganwadi amadi PDS yauna hiram nipanda PIL ama mamang sahi August hada High Court Manipur da thakre haina. Hana ke Minister Orama RK Ramiri Masanupa RK Premjit na Manipur Press Club ta pang thokpa permission una bada phongdokre. PILC miyam gi damakta khallaga tobani masida rajniti ga karigum hiram amada da mari lena de hari. Moirang dalai bai budo thangjing hayeng tang kun ga mapan dagi harau ba horgani me gi tang kun ga nipan phau ba harau gani haina thangjing seva mandal moirang gi interim executive committee na khangalakli. Numini sarkata ba hepatitis B, Japanese encephalitis, measles amadi routine immunization gi matang da district level orientation workshop ama Bishnupur district hospital gi conference hall da hokre National Health Mission gi makada district family welfare na sinduna pangtok workshop aduda Medical Officer Dr. S. Bobichan, State Immunization Officer Dr. Nandakishore, District Family Welfare Officer Dr. Sam Kumar Pukhrambam Saruyaki, Workshop Asida District Asigi Dr. Amadi Health Worker Singh Saruyaki. PDA ke Chairman Tirobindro Okpagi Tharama Morning Star Association Thanga Khunjam na Sinduna Lekai Sugi Community Hall Pangtokre. Tharmadu da Thanga Zilla Parishad Member M. Dinesh Amadi Lekagi Miyo Singh Saruyaki, Tirobindro na Kendra Sigi Local Area Development gi damakta thadrak percent pam khudimak miyam da sinagani atopa kendra singa yangna bada swatha duna leiriba asi model kendra ama ohenar mohonagani ma ki ahan ba tha ahum gi tolop su association asida sinaduna sakko thorangi thabak da siznagani haki saja tumja leitaba kendra ama ohenar ba ahan ba pandam oina lakadori ba panchayat election asi sen changna pangthokna ba ikhoi khudim ona honamina si haki Tamai Kendra ke amatang ngaireba Liangmai Government Higher Secondary gi Phibam Council of Higher Secondary Education Manipur ge Secretary Dr. M. Vidyasagar na lusingba mihut kangbu amani yangshin kre. Council ke team asibu Tamai Kendra gi MLS oriba Parliamentary Secretary Awangbo Niumai Village Authority Mahirwai Union Church lusingba sing punamak na taram no okay. School si council na lisingani tarat rukta class 11 hangba yabagi yaba pikibani handaki session asida class 12 makhasa thaba yagadra haina yangshin kibani. Ngarang bidang Social Development Organization singsamai mayang melekai sinduna drug amadi mayai kaba sijna yaroi nisasar gnu pi angang ot kanu singsamai akoi bada yu yon ba zuar sanaba amadi makhal amadi nisa yon ba cha ba yaroi haiduna singsamai akoi bada maira gi khongchat ama chatkre ibudo lolang pakhang bagi harau thelda ukal gi miyeng makhada harau ba Taugal Lukna Sinduna Kanglun Chumna Lai Harauba Haiba Hiram da Kananin Bamipam Ama Wangu Sabadali Budogi Harau Tila Pangtokre. Tramadu the Ukalgi President C.S. Parihal, Vice President A.K. Ibomsa, Convener M. Ngan Bamaiti Susaruyaki. Manipur Saita Parisat Impalna Sangit Busan Upati Pikraba Manipur Saknaraba Monhar Sagi Sesakpa Uripok Torang Bamlekai Degi Gurumayum Bagendra Sharma Amadi Manipur Saita Parisana Saita Sebak Mingtol Pikraba Manipuri Theatre Piram Saita Amasung Sanskriti Gilamda Tabakaya Toromba Yaskul Hinhunba Lekai Degi Hizam Romonina Lekitabada Manipur Saita Parisan Awaba Pondurukli Hizam Romonina Lekitabada Saita Topanglup Sagulban Lukram Nasu Awaba Pondurukli Impal West Commandona KCP Noyan Group Ki Hudrom Nongpokan Bakoba Isok Maya Lekai Degi Miyo Ama Satki Batang Kun Gataret Ke No Yung Bapung Tarani thogi minitararom satpa matamda Oriental College gi gate gi phare hari Tangdulai tana leibada nupi singi thodang haibasda khanan ba mifam ama kongpal khaidem lekai de leibar laikhuram bamon mandok ta pangthokre Voice of Peace amadi word na punna sinduna pangthok gi botoram aduda mahut ki Parliamentary Secretary Nahakpam Indrajit Tami Chungmi apun belup ki President Sobam Momon Leima Ward ki Secretary Mangsata Sobita nupi samaj gi Secretary T.S. Ramani Susaruyaki Indrajit na Haurak liba nahasing bu hausiki matam asida kupna senabagi matam oire mayai ka bachinja yauna nahasing aran balambida sat kitanan wahona badai koi kudimak kusam na batangai fadi haiki unity
Ketika kita dari jauh ke pasar negara, dari jauh di negara ini, saat itu pun apa yang masih apa kita ni, apa kita ni. Kali ini kita apa ini? Ketika kita datang dalam Manipur si dan kita mau pasar ini kita pasar ini. Kali kita apa ini? Imam kita punya apa yang masih mana kita ini yang mana kita apa yang mana kita ini. Hauzik makatana sanabigi Paulo bisi. Sanabigi Pau Pizari. Urza Under 19 Football Talent Hunt Tournament ki curtain raiser thorom ngasi Khumanapa ki indoor stadium da pangtokre. Assam Rifles National Tournament asigi brand ambassador ODB boxer Laisam Sarita DZAR Lieutenant General Sokin Chauhan Sar Yaki El Saritana Sanuri Singhu Yokan Nam Honabada Assam Rifles na asoba mateng piri maki boxing ki career asida su Assam Rifles ka asoba mateng pangki pangtok ka tournament asi mai pak po urasnu haki tournament asigi trophy Sanuri Singaluna na mai kum hangdoki Hozuma katana sanabigi pau Boyain in Tozam the Pang beginning. All India Football Federation Sinduna home and away basis ta Thasigi Tang Teretigi Team Taruk Neroka Football Club Manipur Southern Samiti Kolkata Lone Star Football Club Kashmir Kenkre Sports Mumbai Pete Hyderabad AFC Hyderabad Delhi United FC Delhi na Saruk Yaduna Sathariba Second Division League Final Round gi Hayeng Neroka Football Club Manipur gi ahum suba home match oina Khuman Lampak Main Stadium da Kenkre Sports Mumbai ga sanaragani Hiram masigi matangda paugi mifam ama Singmairong Dalaiba Hotel Classic Grande da Pangthokre Mifam Masida Neroka Football Club Manipur gi Chief Coach Give Rai Khan Team Captain Ladit Thapa Kenkre Football Club Mumbai gi Team Manager Irenio Vezamadi Assistant Coach Oscar Albasu Saruk Yaki Mifam Masida Saruk Yakiba Kenkre Football Club Mumbai gi Manager Irenio Vezna Team gi performance ki matang da Pongtokpagalona na Assistant Coach Oscar Albana Hayeng Sanagaduriba Match asi soidna thoinaba hona hangani Hawik team masina match mari sanaba loikibada match ama mai pakre match ani draw amadi match ama mai thikibadagi point manga phangduna league table da ahum suba position da leibasi ahanba position da lainaba hona hangani haiki the second phase started the final round I think Neroka and Southern Samiti were considered both were considered tough teams and against Southern Samiti we have done really well so I think 50% of the job is done against one of the strongest teams so now we just have to see how we can play tomorrow's match and strategize our plans for tomorrow. Actually, the way we look at matches, we take one match at a time. So it's not like I'm planning next 3 matches in advance. So we focus on the particular match right now. They've already played Neroka, so we kind of know what players they have. How do we need to play against them in home matches? So I think today's meeting with the players, we'll have to decide how the things are going to be. Amaromda Mifamadu Saruk Yakiba Neroka Football Club Manipur gi Chief Coach Give Rai Khana League asigi thengnagadoriba match kudimak aruba oibana hayeng sanagadoriba match asida sanariba sanaroisingda thongna piduna mai paknaba hona hangini haiki Sathariba League asida Neroka Football Club sangafamna match mari sanaba loikibada match ani mai pakre match ani na draw chatkibadagi point nipal phangduna league table da mangjin thaduna chali I hope God will see who team, the both team, those who work hard, they will get the result. Only working hard, sacrifice unity will be tomorrow winner. So, I am quite a Pamzava Manipur ki Babo Mayamna, Akoi Neroka support of Viraga, Akoi Nerokasi. I lichang the Yadi Haibagi Pandam Duda. Sanaba Ingba, Lapina Vidamaka, Aina Nolukma, Manipuri football Mushiba, Mayambu, Hai Pungani Makaida, Kumanabata Lapio Habasi, Aigi, Partnani. Thank you. Ahanba Sangai Trophy Veteran Football Championship ki ngasi sanakiba match ta Tabas Fatabung Kogamadi FC Imphal Kwa Kaitel Mai Pakre
All Manipur United Veteran Football Association Mapal Kangjibung na sinduna tha asigi tang kulhumdoi dagi team kunna group mari thokna khaidokuna chathariba ahanba RKFD Sangai Trophy Veteran Football Championship ki ngasi Pamial Ground Pasoi Part 2 da sanakiba ahanba match ta Tabaspa tabung khokna IEBFA team A Salan Thongbu goal ani sinoda maiti bapiki Tabaspa tabung khoki mai papagi goal ani du Anal amadi Lokendrona match ki kuntaruk suba amadi kuntra suba minute chanduna match asi mai paki match asi da Tabaspa tabung khoki sanaroi Surjit Syam amadi IEBFA Salan Thongi angauda center referee na unsporting behavior kidamak yellow card utki tournament asigi ani suba match ki sanakibada FC Imphal kwa kaithelna IYMFA Yaripokpu goal ahum anida maiti bapikre match asida mai pakiba FC Imphal kwa kaithelgi goal singadu L Surasandra Bisorjit amadi Rohendrona match ki tarani thoi suba nipu humdoi suba amadi yankhai tare suba minute chanduna match asi mai pakibani match asida maiti kiba AYMFA Yaripoki goal ani du W Tomba amadi Asrapna match ki taratare suba amadi nipu mapal suba minute sankhi match asida su AYMFA Yaripoki Sanaroi Surasandra da match conduct tokiba center referee na unsporting behavior kidamak yellow card utki sathariba tournament asigi hayeng nungtilpung aniga minitra manga chatpada ahanba match oina NCDA khongampat amadi IBFA Kanchipur ga sanagani anisuba match nungtilpung ahunga minute kuntra chatpada Trapsa Malom amadi BB Farm Kaisampat ga sanagani ahanba Paradise Union Pungdongbam Pupu Kapki ngasi sanakiba match ta STT sector amadi PGA Pungdongbam mai pakre Pupu Pungdongbam da sinduna Lamlai High School Playground Pungdongbam da thasigi tang mapal dagi team kunma thoina group mari thokna khaidoktuna sathariba ahanba Paradise Union Pungdongbam Pupu Cup Imphal East District Under 17 9 Asset Football Tournament ki ngasi sanakiba ahanba match ta STT sector na MFC Moirang Kampubu goal ahum sinoda maiti bapikibani STT sector gi mai papui goal ahum madu Bisorjit na match ki tarani thoi suba madi nipunipal suba minute goal ani sankhi atopa goal aduna S thoina match ki nipumanga suba minute sankibani match asida STT sector gi sanaroi SSBZN da match conduct tokiba official singna unsporting behavior gi damak yellow card utki tournament asigi ani suba match ki sanakibada PGA Pungdongbam na NFC Saijangbu goal ani amada maiti bapikre PGA Pungdongbam gi mai papagi goal ani du Henry amadi A Roger na match ki mapal suba amadi kulumdoi suba minute chanduna match asi mai pakibani maiti khiba NFC Saijangi amatangareba goal adu Pravin na match ki nipuma mapal suba minute sankhi match asida NFC Saijangi Sanroi L Rakesh Johnson amadi PGA Pungdongbam gi athoibada match conduct tokiba official singna unsporting behavior kidamak yellow card utki sathariba tournament asigi hayeng nungtilpung ama makhai tabada ahanba match oina YMC Hararo amadi MPSA team B Pungdongbam ga sanagani anisuba match nungtilpung aniga minute nipumanga chatpada YSMC Tangkham amadi FC Haikamapal team B ga sanagani Ozi makata na nga sino may okiba inga sama din nung junong sagi Paulo bisi. Nga sige okiba ay nga sagi Pauda ICAR lampel patigi pero paugi matung ina nga sige kwaidigi sakiba degree Celsius kunipal dasmig mapal kwaidigi ingba degree Celsius taranipal dasmig mapal Nungsit yawa ising manin kisang ayukta sada marpumatoy nungtil da sada yangkay oike nga sige nung suki bagisang sino dasmik ani millimeter ne Maroy bapaw amo ka na pizari Congress ke MLA mari nga si BJP da sang lakhre Trinamool Congress Manipur BJP da merge tawkhre Government asida thazaba thamduna Congress MLA khara su sanglak kadaba laire haina Chief Minister N Birena phongdorakli amadi BJP da sangkhraba Congress MLA taruk ki mitam Manipur Pradesh Youth Congress na mai thakre ISB ki pau miyang tabir sing amukana khurumjari
Moredam the Pubio Diade. ꯔꯣꯝꯗꯨꯒꯤꯅꯤꯅꯦ ꯑꯩꯅ ꯇꯜꯂꯤꯁꯦ ꯏꯃꯣꯠ ꯃꯣꯠꯂꯗꯅ Ilora Hotel. Moreda Lagadi 3-star category. Reasonable over Mamalda. Home. Wonderful bedrooms, world class washrooms, international standard restaurant, attractive location. My ishing a what pump the later. Hello, Elora Hotel Moreni. Takpiyo. Khanganjaba ISTV network ta chayol khudingi thangji numita sandokchagadaba angangshingi thauramgi program da sharuk yabiningba lanai club organization amadi school gi angangsingna ISTV network ta lapiraga form amumam tang lobiduna ming bishingi ba yaraga akupa marogi damak ISTV network ta ngasi maglingdu da khanganjariba general secretary ISTV network Khanganjaba ISTV network ta